ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯙꯤꯅ ꯐꯥꯕ ꯕꯦꯅꯥꯎꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯔꯤ꯫ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯙꯤꯅ ꯐꯥꯕ ꯕꯦꯅꯥꯎꯕꯤ꯫ ꯅꯣꯡꯃ ꯀꯣꯂꯦꯖꯇ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯗꯤꯄꯅ ꯍꯥꯏꯔꯛꯏ, "ꯃꯇꯥꯎ ꯊꯥꯕꯜ, ꯅꯍꯥꯟꯒꯤꯗꯨ ꯀꯃꯥꯏ ꯇꯧꯈ꯭ꯔꯒꯦ? ꯁꯤꯗ ꯄꯥꯜꯂꯕ ꯅꯠꯇ꯭ꯔꯣ?" "ꯑꯁ ꯀꯥꯏꯗꯅꯣꯗ ꯃꯇꯥꯎ, ꯁꯤꯗ ꯄꯥꯟꯕꯗꯤ ꯂꯥꯏꯔꯗꯅ ꯁꯤꯗ ꯑꯣꯏꯅ ꯍꯟꯖꯤꯜꯂꯛꯏꯗ." "ꯑꯦ, ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯅꯣ ꯁꯤꯗ ꯍꯟꯖꯤꯜꯂꯛꯑꯦꯕꯣ? ꯅꯔꯣꯟꯗꯨ ꯁꯦꯡꯉꯨꯅꯦ." "ꯍꯣꯅꯦ, ꯑꯩꯅ ꯊꯥꯈꯤꯕ ꯂꯩꯋꯥꯗꯣ ꯑꯗꯨꯗꯣ ꯈꯪꯅꯔꯛꯇꯅ ꯑꯩꯁꯦ ꯐꯩꯖꯩ ꯆꯠꯂꯝꯗꯧꯕ ꯈꯤꯇꯪ ꯉꯥꯏ ꯏꯕꯨꯡꯉꯣ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯃꯥꯏ ꯇꯧꯈ꯭ꯔꯤꯅꯣ? ꯑꯗꯨ ꯂꯨꯕ ꯂꯩꯋꯥꯗꯨꯕꯣ?" "ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯥꯅ ꯇꯧꯔꯤꯉꯩꯗ ꯁꯣꯏ ꯑꯣꯏꯔꯝꯅꯤꯅꯦ." "ꯏꯁ, ꯀꯩꯅꯦꯒꯦ ꯁꯤꯗꯤ? ꯋꯥꯔꯤꯁꯤ ꯅꯪ ꯂꯣꯏꯅ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ?" "ꯑꯣ ꯀꯔꯤꯅꯣ ꯃꯇꯥꯎ ꯗꯤꯄꯒ ꯃꯇꯥꯎ ꯊꯥꯕꯜꯒꯅ ꯍꯥꯏꯅꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯑꯇꯥꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ, ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯤ, ꯅꯥꯀꯣꯡꯁꯦ ꯃꯦꯟꯁꯤꯟꯕꯗ ꯃꯇꯥꯈ꯭ꯔꯦ." "ꯍꯣ ꯑꯗꯨꯕꯨꯔꯣ, ꯃꯇꯥꯎ ꯊꯥꯕꯜꯁꯦ ꯅꯨꯄꯤ ꯀꯣꯏꯅꯅꯤꯡꯉꯦꯌꯦ ꯑꯉꯥꯡ ꯃꯥꯅ꯫ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅꯗꯤ ꯄꯥꯝꯕꯤꯗ꯭ꯔꯕ, ꯑꯗ ꯃꯥꯅ ꯅꯨꯄꯤꯗꯨꯗ ꯂꯩꯋꯥ ꯀꯥꯞꯁꯤꯜꯂꯨꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯗꯣ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅ ꯍꯩꯇꯃꯤꯅ ꯐꯥꯅꯔꯛꯑꯦꯗꯅ." "ꯉꯥꯏꯈꯣꯅꯦ ꯃꯇꯥꯎ ꯑꯄꯣꯏ, ꯅꯪꯕꯨ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯣ? ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯉꯁꯤꯈꯛ ꯀꯣꯂꯦꯖ ꯀꯥꯔꯛꯑꯒ?" "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯊꯥꯕꯜ, ꯅꯪ ꯑꯝꯇ ꯋꯥꯔꯤꯁꯦ ꯍꯧꯕꯗꯤ ꯂꯣꯏꯕꯨ ꯂꯤꯌꯨ, ꯑꯩꯕꯨꯗꯤ ꯈꯅꯥꯎ ꯅꯥꯏ." "ꯂꯤꯒꯦ, ꯑꯩ ꯂꯤꯒꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯄꯣꯏ, ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯕꯦꯅꯥꯎꯕꯤꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ꯫ ꯑꯗ ꯃꯥꯗꯤ ꯅꯨꯄꯥꯗꯧꯅ ꯇꯧꯋꯤꯗꯅ, ꯈꯤꯇꯪ ꯍꯥꯏꯔꯨꯕꯒ ꯌꯦꯟꯕꯥꯗꯧꯅ ꯃꯁꯣꯡ ꯍꯦꯛꯇ ꯀꯥꯏꯗꯅ, ꯁꯥꯎꯔꯁꯨ ꯃꯁꯛꯇꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯅ, ꯅꯣꯛꯑꯁꯨ ꯔꯥꯁꯤꯗꯤ ꯑꯗꯨꯝ ꯂꯩꯗꯅ." "ꯌꯥꯔꯦ ꯌꯥꯔꯦ, ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯑꯣ." "ꯑꯁ ꯇꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯈꯔ ꯄꯜꯂꯝꯕꯅꯤ ꯀꯩꯗꯧꯔꯒꯦ." "ꯍꯣꯏꯅꯦ, ꯑꯗꯣ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯣꯅꯦ, ꯇꯥꯅꯤꯡꯕꯅ ꯃꯤꯠꯁꯦ ꯍꯥꯒꯖꯔꯦꯕ." "ꯍꯣꯏꯅꯦ, ꯂꯤꯔꯛꯑꯒꯦꯅꯦ꯫ ꯅꯍꯥꯟꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯋꯥ ꯃꯆꯥ ꯑꯃꯈꯛ ꯇꯧꯔꯨꯕꯅꯤ꯫ ꯑꯩꯅ ꯈꯪꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯝꯃ ꯑꯃ ꯂꯩ꯫ ꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯪꯒꯟꯗ ꯊꯣꯝꯃꯨ, ꯀꯅꯥꯝ ꯈꯪꯍꯟꯒꯅꯨ, ꯃꯁꯥ ꯐꯥꯎꯕ ꯈꯪꯍꯟꯒꯅꯨꯗꯅ ꯌꯥꯝꯅ ꯂꯨꯕ ꯂꯩꯋꯥꯅꯤꯗꯅ ꯃꯥꯅ ꯂꯩ ꯑꯃꯗ ꯁꯣꯜꯂꯛꯄꯅꯤ꯫ ꯑꯗꯨ ꯑꯣꯏꯅ ꯄꯥꯏꯔꯒ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠꯇꯨꯗ ꯐꯝꯃꯒ ꯃꯥꯁꯤ ꯊꯣꯔꯛꯄ ꯉꯥꯏꯕꯅꯤ꯫ ꯑꯗ ꯇꯥꯅ ꯆꯥꯔꯤꯁꯨ ꯕꯦꯅꯥꯎꯕꯤꯗꯣ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯃꯇꯥꯏ ꯊꯪꯉꯤ꯫ ꯑꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯒ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯤꯉꯩ ꯑꯩꯈꯣই ꯂꯩꯀꯥꯏꯒꯤ ꯑꯣꯛꯇ ꯆꯥꯕ ꯀꯥꯡꯕꯨꯗꯣ, ꯈꯪꯉꯤꯗꯅ ꯅꯣꯏꯁꯨ, ꯃꯗꯨ ꯐꯥꯎꯖꯤꯜꯂꯛꯏꯅꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯁꯤꯗ ꯅꯣꯛꯄꯨꯑꯣ ꯀꯞꯄꯨꯑꯣ ꯕꯤꯀꯥꯔ ꯑꯃꯅꯤ꯫ ꯑꯗ ꯃꯣꯏꯅ "ꯀꯩꯗꯧꯗꯣꯏꯅꯣ, ꯂꯩꯗꯨ ꯄꯣꯔꯛꯏꯗꯣ" ꯁꯤꯅꯤ꯫ ꯑꯗ ꯑꯩꯅ "ꯁꯨꯝ ꯄꯥꯏꯔꯛꯄꯅꯤꯅ" ꯈꯨꯝꯕꯅꯤ꯫ ꯑꯗꯨꯗ ꯃꯣꯏꯅ ꯍꯥꯏꯅ "ꯏꯁ, ꯕꯦꯅꯥꯎꯕꯤꯗ ꯄꯤꯅꯅꯕ ꯄꯣꯔꯛꯄ ꯃꯥꯜꯂꯤ" ꯁꯤꯅꯤ꯫ ꯑꯗ ꯑꯩꯅ "ꯅꯠꯇꯦ, ꯀꯥꯏꯗꯩꯅꯣ, ꯅꯥꯞ ꯆꯥꯗꯕ" ꯍꯥꯏꯗꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯦꯅꯥꯎꯕꯤꯗꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗꯧꯕ ꯈꯤꯇꯪ ꯉꯥꯏ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯗ ꯑꯩꯅ "ꯑꯁ, ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯟꯇꯦ" ꯍꯥꯏꯗꯅ "ꯆꯨꯝꯃꯦ, ꯂꯩꯁꯦ ꯕꯦꯅꯥꯎꯕꯤꯗ ꯊꯣꯝꯅꯕ ꯄꯣꯔꯛꯄꯅꯤ, ꯅꯈꯣꯏ ꯂꯥꯡꯉꯛꯀꯅꯨ, ꯑꯩ ꯑꯝꯇ ꯊꯣꯝꯈꯤꯒꯦꯅ" ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯒꯤ ꯃꯣꯏꯅ "ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ, ꯁꯠ ꯊꯣꯝꯃꯣ" ꯁꯤꯅꯤ꯫ ꯑꯗꯒꯤ ꯑꯩꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯂꯥꯏꯕꯛ ꯌꯦꯡꯉꯒꯦꯗꯅ ꯍꯥꯌꯨꯝ ꯁꯤꯗꯕ ꯍꯥꯏꯗꯅ ꯂꯩꯗꯨ ꯃꯅꯪꯒꯟꯗꯨꯗ ꯊꯣꯝꯃꯨꯕꯅꯤꯗꯅ꯫ ꯑꯗꯨ ꯇꯟꯖꯥꯗꯨ ꯆꯥꯗꯕꯅ ꯀꯩꯅꯣ, ꯂꯩꯗꯨꯅ ꯃꯥꯒꯤ ꯃꯅꯪꯒꯟ ꯌꯧꯔꯝꯗꯥꯏꯗꯨꯗ ꯕꯦꯅꯥꯎꯕꯤꯗꯨ ꯃꯃꯥꯏꯁꯟ ꯂꯩꯊꯣꯔꯛꯄꯅꯤꯗꯅ꯫ ꯂꯩꯗꯨꯅ ꯃꯅꯪꯒꯟꯗ ꯇꯥꯖꯒꯗꯕꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯕꯅꯤꯅ ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯜꯂꯦ꯫ ꯑꯗꯩꯗꯤ ꯀꯨꯏꯍꯧꯗꯦ, ꯕꯦꯅꯥꯎꯕꯤꯗꯨ ꯆꯦꯟꯁꯤꯜꯂꯒ ꯑꯩꯒꯤ ꯈꯖꯥꯏꯁꯤꯗ ꯔꯥꯎꯟ 2ꯔꯛ ꯁꯦꯠꯆꯤꯜꯂꯝꯃꯦ꯫ ꯑꯗꯒꯤ ꯅꯪ ꯈꯪꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤꯗ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯀꯩꯒꯤꯔꯥꯡ ꯃꯥꯟꯕ ꯑꯍꯨꯝꯗꯨꯅꯦ ꯃꯃꯥꯗꯨꯅꯦ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯄꯦꯇꯤꯠ ꯁꯥꯕ ꯃꯈꯩ ꯉꯥꯡꯂꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯀꯥꯏꯒꯨꯝ ꯁꯥꯎꯅꯤꯡꯒꯨꯝ ꯀꯔꯤꯅꯣ ꯈꯔ ꯈꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯂꯞ ꯁ꯭ꯇꯣꯔꯤꯁꯦ꯫ "ꯑꯣ, ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯣꯔꯣꯛꯅ ꯍꯧꯔꯒ ꯁꯤꯡꯅ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯔꯤꯅꯤꯅꯦ." "ꯃꯥꯅꯤ ꯃꯇꯥꯎ ꯑꯄꯣꯏ." "ꯑꯗꯣ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯐꯖꯕ꯭ꯔꯣ?" "ꯀꯩꯁꯨ ꯌꯥꯝꯅ ꯐꯖꯔꯨꯕꯗꯤ ꯅꯠꯇꯦꯗ, ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯒꯤ ꯈꯖꯤꯛꯇꯅ ꯍꯦꯜꯂꯤꯕ." "ꯏꯁ, ꯋꯥꯔꯤꯒꯗꯤ ꯋꯥꯔꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯌꯥꯎꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯥꯕꯜꯗꯨ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯍꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫
ꯑꯍꯟ ꯑꯗꯨ ꯁꯥꯏꯀꯜ ꯁꯦꯝꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯁꯦꯝꯐꯝ ꯑꯣꯏꯔꯤꯕ ꯁꯪ ꯑꯗꯨꯗ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕ ꯀꯌꯥ ꯂꯥꯛꯇꯨꯅ ꯌꯨ ꯊꯛꯄ, ꯒꯟꯖꯥ ꯊꯛꯄꯅꯆꯤꯡꯕ ꯀꯌꯥ ꯇꯧꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯡꯅꯒ ꯃꯪꯕꯅꯦ, ꯂꯩꯀꯥꯏꯒꯤ ꯏꯁꯩ ꯇꯧꯕꯒꯤꯒ ꯂꯥꯡꯅꯕꯅꯦ, ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ꯫ ꯊꯥꯕꯜꯗꯨ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯐꯝꯂꯤ꯫ ꯑꯍꯟ ꯑꯗꯨꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯕꯜ ꯂꯥꯛꯄ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ, ꯅꯪꯗꯤ ꯃꯌꯥꯝ ꯏꯁꯩ ꯇꯧꯔꯤꯁꯤ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ? ꯍꯣꯏ ꯃꯥꯃ, ꯌꯥꯎꯗ꯭ꯔꯦ꯫ ꯑꯁ ꯕꯤꯠꯀ ꯂꯩꯇꯦꯗ, ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦꯗ꯫ ꯏꯀꯥꯏꯗꯔꯤ ꯍꯥ? ꯅꯪꯅ ꯅꯄꯪꯗꯤ ꯄꯪꯖꯔꯒ ꯑꯗꯨꯛ ꯂꯨꯕ ꯊꯕꯛꯇꯨꯕꯨ ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯤ ꯍꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯕ? ꯑꯩꯅ ꯃꯤ ꯈꯪꯍꯟꯒꯅꯣꯅ ꯍꯥꯏꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁ ꯃꯥꯃ, ꯑꯩꯅ ꯍꯧꯔꯨꯕ ꯅꯠꯇꯦ, ꯃꯤ ꯃꯊꯟꯇ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯣ ꯃꯥꯃ, ꯑꯗꯨ ꯅꯠꯇꯕ ꯈꯔ ꯂꯥꯏꯕ, ꯈꯔꯁꯨ ꯁꯥꯊꯤꯕ ꯑꯃ ꯇꯧꯁꯤ꯫ ꯍꯥꯟꯅꯒꯤꯗꯨꯗꯤ ꯌꯥꯈꯤꯗ꯭ꯔꯦꯗꯅ꯫ ꯃꯁꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯍꯟꯗꯦꯅꯦꯍꯦ꯫ ꯍꯟꯗꯛꯀ ꯐꯥꯅꯔꯛꯂꯕꯗꯤ ꯅꯪ ꯍꯤꯡꯉꯣꯏꯍꯦ ꯅꯨꯄꯥ ꯃꯆꯥ꯫ ꯃꯥꯃ, ꯍꯤꯡꯒꯦꯔꯥ ꯍꯤꯡꯉꯣꯏꯒꯦꯔꯥ ꯑꯩ ꯕꯦꯅꯥꯎꯒꯤꯁꯦ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯨꯁꯤꯟꯒꯅꯤ ꯃꯥꯃ꯫ ꯅꯪꯒꯤ ꯅꯔꯤꯟꯗꯨꯗꯤ ꯅꯪ ꯃꯥꯃ ꯊꯥꯒꯠꯂꯤ ꯍꯩ꯫ ꯑꯗꯣ ꯑꯩꯗꯤ ꯃꯥꯏꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯍꯦꯟꯕꯗꯤ ꯍꯩꯇꯦ꯫ ꯉꯍꯥꯟꯅ ꯁꯣꯟꯈꯤꯕꯗꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯦ ꯐꯥꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯂꯩꯋꯥꯅꯤ꯫ ꯑꯗꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯄꯥꯝꯂꯒꯗꯤ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ꯫ ꯇꯧꯒꯗꯕ ꯃꯥꯁꯦ ꯁꯦꯟꯗꯤ ꯈꯔ ꯆꯥꯎꯏ꯫ ꯃꯥꯃ, ꯆꯥꯎꯒꯦꯁꯨ ꯆꯥꯎꯁꯅꯨ, ꯑꯩꯒꯤꯗꯤ ꯊꯕꯛꯁꯦ ꯌꯥꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨ ꯀꯔꯤ ꯂꯝꯗ ꯂꯩꯕ ꯃꯥꯏꯕꯅꯣ? ꯀꯌꯥꯝ ꯍꯩꯕꯖꯥꯠꯅꯣ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯃꯥꯁꯤ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅꯤ꯫ ꯃꯃꯤꯡꯅ ꯂꯣꯌꯥ ꯉꯥꯟꯕ ꯀꯧꯏ꯫ ꯂꯣꯌꯥ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯈꯪꯉꯤ꯫ ꯃꯥꯒꯤ ꯍꯩꯕꯒꯤ ꯆꯥꯡ ꯑꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯍꯩꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯌꯥꯝꯅꯅꯦ ꯍꯥꯏꯅꯕꯗ ꯃꯥꯁꯤ ꯃꯥꯡꯕ ꯉꯝꯃꯤ ꯀꯥꯏꯁꯨ ꯍꯥꯏꯅꯩ꯫ ꯃꯥꯃ, ꯑꯗꯨꯗꯤ ꯌꯥꯝ ꯍꯩꯔꯖꯥꯠꯅꯤꯀꯣ꯫ ꯑꯗꯨ ꯃꯥꯃꯒꯗꯤ ꯀꯃꯥꯏꯅ ꯈꯪꯅꯔꯤꯅꯣ? ꯍꯥꯏ, ꯏꯇꯥꯎꯅꯤꯅꯦ, ꯉꯍꯥꯟꯋꯥꯏ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄꯅꯤ꯫ ꯃꯥꯗꯤ ꯅꯪꯗꯧꯅ ꯆꯥꯎꯔꯛꯄꯗ ꯃꯥꯏꯕ ꯇꯝꯈ꯭ꯔꯕꯅꯤ꯫ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯨꯁꯂꯤꯝ ꯃꯆꯥ ꯑꯅꯤꯅꯦ, ꯀꯕꯨꯏ ꯃꯆꯥ ꯑꯃꯅꯦ, ꯑꯩꯅꯦ, ꯑꯗꯒꯤ ꯂꯣꯌꯥꯅꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯥꯏ ꯂꯩ ꯂꯩꯇꯦ ꯍꯥꯏꯗꯅ ꯀꯟꯅ ꯌꯦꯠꯅꯕꯅꯤꯗꯅ꯫ ꯃꯗ ꯂꯣꯌꯥꯅ, ꯅꯣꯏ ꯂꯥꯏ ꯎꯅꯤꯡꯕ꯭ꯔꯥ? ꯎꯔꯒ ꯀꯤꯔꯣꯏꯗ꯭ꯔꯥ ꯁꯤꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯃꯥꯁꯦ ꯂꯦꯋꯥ ꯍꯩ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇꯅ ꯈꯪꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯒꯦꯅꯦ, ꯋꯥꯔꯤ ꯁꯥꯟꯅꯒꯦꯅꯦ ꯍꯥꯏꯗꯅ ꯍꯦꯛ ꯀꯔꯦꯝꯅꯔꯨꯔꯦꯅꯦ꯫ ꯑꯗ ꯃꯥꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯁꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤꯗꯅ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯑꯩꯈꯣꯏ ꯇꯨꯝꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯀꯕꯨꯏ ꯏꯇꯥꯎꯒ ꯑꯩꯒꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯨꯡ ꯗꯥꯡ ꯁꯣꯔꯣꯛ ꯐ꯭ꯔꯦꯛ ꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯕꯅꯤ꯫ ꯃꯨꯁꯂꯤꯝ ꯏꯇꯥꯎ ꯑꯅꯤꯗꯨꯗꯤ ꯂꯥꯏ ꯈꯣꯏꯔꯨꯝꯃꯒ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯃ, ꯅꯣꯏ ꯑꯍꯨꯝ ꯇꯨꯃꯤꯟꯅꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 12 ꯊꯥꯅꯕꯒꯤ ꯚꯔꯥꯗ ꯂꯩꯔꯤꯉꯩ ꯋꯥꯔꯤꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯃꯥꯃ, ꯑꯗꯒꯤ ꯀꯩꯗꯧꯔꯕ? ꯑꯗꯒꯤꯗꯤ ꯗꯨꯡ ꯗꯨꯡ ꯇꯧꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯄꯒꯤ ꯋꯥꯅꯤꯗ꯫ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯃꯀꯣꯛ 2 ꯄꯥꯟꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯈꯣꯡꯉꯒ ꯆꯪꯉꯛꯄꯩ ꯋꯥꯅꯤꯗꯍꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯀꯣꯏꯂꯥꯡ ꯂꯥꯡꯅꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯣꯌꯥꯗꯤ ꯇꯨꯃꯤꯟꯅ ꯀꯔꯤꯝꯇ ꯈꯪꯗꯕꯗꯧꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯄꯁꯤ ꯀꯣꯟꯅꯊꯪꯗ ꯃꯥꯁꯦ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯅ, ꯂꯥꯏ ꯂꯩꯔꯝꯃꯕꯣ ꯁꯤꯅꯤ꯫ ꯑꯗ ꯑꯩꯈꯣꯏꯅ, ꯅꯪꯒꯤ ꯂꯥꯏ ꯂꯩꯕ ꯂꯥꯏꯔꯤ, ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ, ꯑꯝꯇ ꯍꯧꯗꯣꯡꯁꯦ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯗꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯅꯣꯛꯑꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯀꯦꯔꯣꯟ ꯀꯥꯞꯄꯗꯧꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯟꯁꯤꯜꯂꯒ ꯐ꯭ꯔꯪ ꯐ꯭ꯔꯪ ꯃꯈꯥ ꯑꯋꯥꯡ ꯃꯅꯤꯡ ꯃꯃꯥꯡ ꯀꯥꯞꯊꯣꯛꯏ꯫ ꯑꯗꯒꯤ ꯍꯧꯗꯣꯡꯗꯨ ꯑꯩꯈꯣꯏꯒꯤ ꯇꯨꯝꯂꯤꯕ ꯀꯥꯡꯈ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯈꯣꯡꯉꯒ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯆꯠꯈꯤ꯫ ꯃꯄꯥꯟꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨ ꯍꯦꯛ ꯀꯥꯟꯊꯣꯛꯄꯒ ꯍꯧꯗꯣꯡꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯩ ꯋꯥꯅꯤꯗ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯈꯟꯅꯕ ꯍꯧꯈꯤꯗ꯭ꯔꯦ, ꯂꯥꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤꯁꯨ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯃ, ꯑꯗꯨꯗꯤ ꯃꯥꯁꯤ ꯈꯔꯗꯤ ꯍꯩꯔꯕ ꯖꯥꯠꯅꯤꯅꯦ꯫ ꯍꯩꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯇꯥꯅꯅꯤꯡꯕ ꯂꯩꯔꯒꯁꯨ ꯇꯥꯅꯣꯛꯆꯣ, ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯌꯨ, ꯃꯥ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯀꯅꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯥꯕꯜꯗꯨ ꯑꯍꯟ ꯑꯗꯨꯗꯒꯤ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯑꯃꯥꯏꯕ ꯂꯨꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯥꯟꯅꯔꯨꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯥꯕꯜꯗꯨ ꯑꯃꯥꯏꯕ ꯂꯨꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤ ꯃꯄꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯅ "ꯍꯩ ꯀꯥꯏꯗꯅꯣ ꯍꯥ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯆꯠꯂꯕ꯭ꯔꯣ?" "ꯏꯃꯥ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ, ꯏꯃꯥꯟꯅꯕꯗꯒꯤ ꯂꯥꯏꯔꯤꯛ ꯑꯝꯇ ꯂꯧꯔꯨꯒꯦ ꯏꯃꯥ." "ꯍꯥꯏ ꯅꯪꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯏꯀꯣ, ꯍꯟꯗꯛꯅ ꯀꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯂꯩ ꯑꯃꯨꯛ ꯊꯣꯝꯃꯒꯗꯧꯔꯤꯕꯅꯣ? ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯕ ꯑꯁꯤꯗ ꯑꯗꯨꯝ ꯍꯥꯏ ꯂꯩꯌꯦ." ꯑꯁꯨꯝꯅ ꯊꯥꯕꯜꯗꯨ ꯁꯥꯎꯔꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯃꯥꯅ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯥꯕꯜꯅ ꯑꯃꯥꯏꯕ ꯂꯨꯌꯥꯒꯤ ꯌꯨꯝ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯀꯗꯧꯔꯤ꯫ ꯌꯥꯝꯅ ꯋꯥꯅ ꯊꯤꯔꯕ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯐꯪꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯨꯌꯥꯒꯤ ꯌꯨꯝ ꯌꯧꯕꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯑꯒ "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯍꯥꯏꯅ ꯀꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯨꯌꯥꯒꯤ ꯅꯨꯄꯤꯗꯨ ꯊꯣꯔꯛꯑꯒ "ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯨꯡꯉꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯅ "ꯌꯨꯝꯁꯤꯕꯨ ꯑꯃꯥꯏꯕ ꯂꯨꯌꯥꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯃꯁꯥ ꯂꯩ ꯀꯧꯊꯣꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯂꯨꯌꯥꯗꯨ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯥꯕꯜꯗ "ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ? ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣꯅꯦ? ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ, ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯛꯇ ꯐꯝꯃꯤ, ꯑꯗꯨꯒ ꯂꯨꯌꯥꯅ ꯃꯣꯔꯥꯗ ꯐꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯃꯥꯏꯕ ꯂꯨꯌꯥꯅ ꯊꯥꯕꯜꯗ "ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯊꯥꯕꯜꯗꯨ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯁꯤ ꯑꯣꯖꯥꯗꯒꯤ ꯂꯩꯋꯥ ꯈꯛꯇ ꯇꯝꯖꯒꯦꯅ ꯂꯥꯛꯄꯅꯤ." "ꯍꯥ ꯅꯪꯕꯨ ꯂꯩꯋꯥ ꯇꯝꯒꯦ ꯍꯥꯏꯕ? ꯍꯣꯏ ꯑꯣꯖꯥ." "ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯋꯥ ꯇꯝꯅꯤꯡꯂꯤꯕꯗꯤ ꯍꯥ?" "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯁꯨ ꯃꯥꯏꯕ ꯑꯃ ꯑꯣꯏꯕ ꯄꯥꯝꯕꯒꯤꯅꯤ, ꯍꯥꯏꯗꯤ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯅꯤꯡꯕ." "ꯌꯥꯏ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯇꯝꯁꯤꯅꯦꯀꯣ, ꯍꯧꯖꯤꯛꯇꯤ ꯇꯝꯕꯗꯤ ꯐꯠꯇꯦ, ꯁꯤꯗ ꯄꯥꯜꯂꯣꯏ ꯀꯣ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯗꯣ ꯀꯧꯒꯅꯨ, ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ. ꯏꯄꯨ ꯍꯥꯏꯒꯦꯔꯥ ꯃꯥꯃ ꯍꯥꯏꯒꯦꯔꯥ ꯑꯃ ꯍꯥꯏꯌꯨ ꯀꯣ." "ꯍꯣꯏ ꯏꯄꯨ, ꯏꯄꯨ ꯑꯣꯏꯅꯇ ꯀꯧꯖꯔꯒꯦ, ꯑꯗꯨ ꯂꯩꯋꯥꯗꯤ ꯇꯝꯕꯤꯌꯨ, ꯑꯩ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ, ꯑꯣꯖꯥꯁꯨ ꯑꯩꯈꯣꯏꯗꯧꯅ ꯇꯧꯔꯛꯄꯗ ꯂꯩꯋꯥ ꯍꯩꯌꯦꯅ ꯍꯥꯏꯗ." "ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ?" "ꯏꯄꯨꯒꯤ ꯅꯃꯥꯟꯅꯕ ꯃꯣꯍꯦꯟꯅ ꯍꯥꯏꯔꯛꯄꯅꯤ, ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ, ꯃꯥꯅ ꯍꯥꯏꯕꯗ ꯏꯄꯨꯁꯤ ꯃꯥꯡꯕ ꯉꯝꯃꯦꯁꯨ ꯍꯥꯏ." "ꯑꯩꯕꯣ ꯃꯥꯡꯕ ꯉꯝꯃꯤꯅ ꯍꯥꯏꯔꯤꯕ ꯃꯥꯅ?" "ꯍꯣꯏ ꯏꯄꯨ." "ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯃꯀꯣꯛ ꯇꯥꯔꯤꯕ ꯃꯔꯨꯞꯅꯤ, ꯃꯥꯅ ꯅꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯅꯤ, ꯊꯥꯖꯔꯨꯅꯨꯀꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯌꯨꯝ ꯌꯧꯕ ꯊꯦꯡꯈꯤꯅꯕꯅꯤ." "ꯏꯄꯨ, ꯑꯗꯣ ꯏꯄꯨꯁꯤ ꯑꯃꯥꯏꯕꯗꯤ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤꯅꯦ ꯃꯥꯅꯤꯅꯦ, ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯍꯩꯕꯗꯤ ꯅꯠꯇꯦ, ꯊꯧ ꯇꯧꯕ ꯈꯔ ꯍꯩꯕꯒꯤ ꯋꯥꯅꯤꯗ." "ꯑꯗꯨꯗꯤ ꯏꯄꯨ, ꯑꯩꯁꯨ ꯂꯩꯋꯥ ꯍꯩꯇꯕ ꯌꯥꯗꯕꯅꯤ, ꯂꯩꯋꯥ ꯈꯔ ꯇꯝꯕꯤꯌꯨ ꯏꯄꯨ." ꯑꯁꯨꯝꯅ ꯊꯥꯕꯜꯅ ꯑꯃꯥꯏꯕ ꯂꯨꯌꯥꯗ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯑꯃꯥꯏꯕ ꯂꯨꯌꯥꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯔꯥꯏꯕ ꯈꯔ ꯇꯥꯛꯀꯦ ꯍꯥꯏꯅ ꯌꯥꯕꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯌꯥꯔꯛꯄꯒ ꯊꯥꯕꯜꯅ ꯅꯨꯄꯤ ꯐꯥꯕꯒꯤ ꯂꯩꯋꯥ ꯍꯥꯟꯅ ꯇꯝꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯂꯨꯌꯥꯅ "ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯗꯨꯒꯤꯔꯥ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯃꯥꯅ ꯕꯦꯅꯥꯎꯕꯤꯗ ꯇꯧꯈꯤꯕ ꯑꯃꯗꯤ ꯕꯦꯅꯥꯎꯕꯤꯅ ꯃꯉꯣꯟꯗ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯂꯨꯌꯥꯗ ꯃꯍꯥꯛꯅ ꯕꯦꯅꯥꯎꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯂꯨꯌꯥꯅ ꯂꯩꯋꯥ ꯑꯃ ꯍꯥꯏꯔꯒ "ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯂꯩꯋꯥꯅꯤ, ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯕꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ" ꯍꯥꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯋꯥ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯊꯥꯕꯜꯗꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯥꯕꯜꯗꯨ ꯃꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯂꯒ ꯕꯦꯅꯥꯎꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯜꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯕꯦꯅꯥꯎꯕꯤꯕꯨ "ꯕꯦꯅꯥꯎꯕꯤ, ꯕꯦꯅꯥꯎꯕꯤ, ꯕꯦꯅꯥꯎꯕꯤ" ꯍꯥꯏꯗꯨꯅ 3ꯂꯛ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯄꯥꯂꯤꯟꯅ ꯗꯨꯀꯥꯟ ꯊꯣꯔꯛꯄꯗ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯊꯥꯕꯜꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤꯕꯅꯤ꯫
ꯊꯥꯕꯜꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯍꯥꯛꯁꯨ ꯗꯨꯀꯥꯟꯗ ꯊꯣꯛꯈꯤ ꯑꯗꯨꯒ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯀꯀꯥ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯈꯤ ꯑꯃꯗꯤ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯍꯟꯁꯤꯡꯗꯁꯨ ꯇꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯥꯕꯜꯁꯤ ꯑꯃꯥꯏꯕ ꯑꯣꯏꯅ ꯇꯝꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯅꯈꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯄ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯃꯋꯥ ꯃꯅꯤꯟ ꯅꯥꯏꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯤ ꯏꯄꯨ ꯑꯃꯥꯏꯕ ꯂꯣꯌꯥꯅꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯕꯤꯅꯥꯎꯕꯤꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯕꯁꯤ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯥꯟꯅꯗꯦ ꯑꯩ ꯍꯥꯏꯐꯦꯠꯇ ꯆꯠꯂꯨꯈꯤꯒꯦ ꯀꯅꯥꯅ ꯈꯪꯅꯤ ꯄꯥꯎ ꯍꯥꯏꯕ ꯂꯩꯇꯗꯅ ꯍꯥꯏꯗꯕꯁꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯕꯜꯗꯨ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯍꯦꯜꯂꯛꯄꯗ ꯕꯦꯅꯥꯎꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ ꯇꯥꯅ ꯆꯥꯔꯤꯁꯨ ꯕꯦꯅꯥꯎꯕꯤꯗꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯔꯛꯄꯗ ꯊꯦꯡꯅꯔꯤ ꯕꯦꯅꯥꯎꯕꯤꯅ ꯊꯥꯕꯜ ꯍꯦꯛ ꯎꯕꯒ ꯀꯧꯔꯛꯏ ꯊꯥꯕꯜ ꯍꯔꯥꯎꯕꯅ ꯃꯊꯟꯇ ꯁꯣꯟꯖꯩ ꯍꯥꯏ ꯁꯣꯏꯗ꯭ꯔꯗꯅ ꯁꯤꯗꯤ ꯌꯥꯔꯦꯕ ꯂꯩꯋꯥꯁꯤ ꯀꯥꯟꯅꯕꯖꯥꯠꯅꯤꯍꯦ ꯉꯝꯃꯤꯀꯣ ꯂꯩꯋꯥ ꯅꯪ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯂꯩꯔꯤꯉꯩ ꯕꯦꯅꯥꯎꯕꯤꯗꯨ ꯊꯥꯕꯜꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯉꯛꯑꯒ ꯊꯥꯕꯜ ꯀꯩꯅꯣ ꯅꯪꯅ ꯉꯍꯥꯟ ꯅꯨꯃꯤꯗꯥꯡ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯒ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯒ ꯂꯩꯋꯥ ꯁꯣꯜꯂꯤ ꯍꯥꯏꯁꯦ ꯅꯪ ꯑꯩꯁꯦ ꯐꯥꯒꯦ ꯍꯥꯏꯔꯣ ꯃꯁꯤ ꯍꯥꯏꯔꯒ ꯊꯥꯕꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯒ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯊꯥꯕꯜꯁꯨ ꯁꯥꯎꯗꯨꯅ ꯕꯦꯅꯥꯎꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯖꯥꯜꯂꯤ ꯑꯗꯨꯒ ꯕꯦꯅꯥꯎꯕꯤ ꯅꯪ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯤ ꯍꯥꯏꯔꯨꯕꯗ ꯕꯦꯅꯥꯎꯕꯤꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯕꯥꯇꯤꯜ ꯑꯗꯨ ꯊꯝꯃꯒ ꯑꯃꯨꯛꯀꯁꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯒ ꯅꯪ ꯈꯪꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨ ꯕꯦꯅꯥꯎꯕꯤꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯈꯤ ꯃꯁꯤꯗꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯏꯃꯨꯡ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯊꯥꯕꯜꯗ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯍꯦꯛ ꯇꯧꯔꯛꯄꯗ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯈꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯊꯥꯕꯜꯗꯨ ꯃꯌꯨꯝꯗ ꯄꯥꯛꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛ ꯅꯨꯡꯁꯨꯛ ꯅꯨꯡꯗꯅ ꯂꯩꯈꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯄꯣꯏ ꯑꯃꯗꯤ ꯗꯤꯄꯥ ꯂꯥꯛꯇꯨꯅ ꯀꯃꯥꯏ ꯇꯧꯈ꯭ꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯔꯤ ꯃꯗꯨꯗ ꯊꯥꯕꯜꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯇꯥꯎ ꯑꯅꯤꯗ ꯇꯝꯈꯤ ꯃꯁꯤꯗꯒꯤ ꯗꯤꯄꯥꯅ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯨꯁꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯊꯥꯕꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯂꯣꯌꯥꯅ ꯊꯥꯕꯜꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯂꯩꯋꯥ ꯁꯣꯜꯂꯤꯉꯩꯗ ꯃꯤꯅ ꯎꯈꯤꯕꯗꯒꯤ ꯂꯩꯋꯥꯗꯣ ꯃꯇꯤꯛ ꯃꯌꯥꯏ ꯆꯝꯈꯤꯕꯅꯤ ꯁꯤꯗ ꯄꯥꯟꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯄꯣꯠ ꯑꯃ ꯁꯤꯟꯅꯔꯒꯦ ꯑꯗꯨꯕꯨ ꯄꯣꯠ ꯑꯁꯤ ꯅꯪꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯔꯣꯏ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯒ ꯑꯩꯒꯤꯗ ꯑꯃꯨꯛ ꯊꯤꯜꯂꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯤꯜꯂꯛꯇꯕ ꯇꯥꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯕ ꯌꯥꯏꯀꯣ ꯁꯤꯕꯃꯛ ꯁꯤꯗ꯭ꯔꯒꯁꯨ ꯅꯪ ꯁꯤꯕꯗꯧꯅ ꯋꯥꯒꯅꯤ ꯏꯄꯨ ꯑꯩ ꯁꯣꯏꯗꯅ ꯊꯤꯟꯖꯔꯛꯀꯦ ꯀꯔꯤ ꯄꯣꯠꯅꯣ ꯍꯧꯖꯤꯛ ꯄꯨꯈꯤꯕ ꯌꯥꯔꯣꯏꯗ꯭ꯔோ ꯄꯣꯠꯇꯨꯅ ꯀꯔꯤ ꯀꯝꯗꯧꯕ ꯄꯣꯠꯅꯣ ꯍꯥꯏꯒꯦ ꯇꯥꯎꯀꯣ ꯄꯣꯠꯁꯦ ꯃꯤ ꯊꯦꯝꯕ ꯍꯩꯕ ꯂꯥꯏ ꯑꯃꯈꯛꯅꯤ ꯃꯍꯥꯛꯅ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯦꯝꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯣꯔꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯑꯣꯏꯔꯦꯗꯅ ꯑꯗꯨꯕꯨ ꯄꯣꯠꯁꯛ ꯑꯁꯤ ꯂꯥꯏꯗꯤ ꯑꯃꯈꯛꯅꯤ ꯃꯁꯤ ꯅꯪꯅ ꯆꯍꯤ 2 ꯂꯩꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯣꯔꯛꯎ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏꯗꯤ ꯑꯁꯤꯗ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯄꯜꯂꯒ ꯃꯥꯕꯨ ꯀꯧꯔꯛꯎ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯨꯃꯤꯠ 2-3 ꯍꯦꯛ ꯁꯨꯕꯒ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯪꯅ ꯂꯥꯏꯗꯤꯁꯦ ꯁꯤꯖꯤꯟꯅꯕ ꯂꯦꯞꯀꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯁꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯂꯥꯏꯗꯤ ꯑꯁꯤꯗ ꯇꯧꯔꯒ ꯀꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯆꯍꯤ 2 ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯨꯄꯤꯗꯣ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯂꯥꯏꯗꯤ ꯑꯁꯤ ꯑꯩꯒꯤꯗ ꯑꯃꯨꯛ ꯄꯣꯔꯛꯀꯗꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯄꯣꯔꯛꯇ꯭ꯔꯕꯗꯤꯕꯣ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯐꯠꯇꯕ ꯉꯥꯛꯇ ꯊꯣꯛꯂꯛꯀꯅꯤꯀꯣ ꯍꯣꯏ ꯏꯄꯨ ꯑꯩ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯃꯁꯤ ꯍꯥꯏꯅꯗꯨꯅ ꯊꯥꯕꯜꯅ ꯑꯃꯥꯏꯕ ꯂꯣꯌꯥꯅ ꯄꯤꯔꯤꯕ ꯂꯥꯏꯗꯤ ꯑꯗꯨ ꯎꯄꯨ ꯃꯆꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄꯨꯔꯛꯈꯤ
ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯕꯜꯅ ꯂꯥꯏꯗꯤ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯕꯨ ꯀꯧꯔꯨꯁꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯊꯥꯕ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯛꯄꯗ ꯕꯦꯅꯥꯎꯕꯤꯗꯨ ꯊꯥꯕꯜꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ꯫ ꯊꯥꯕꯜꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯐꯝꯂꯒ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕ ꯌꯦꯡꯂꯤꯉꯩ ꯕꯦꯅꯥꯎꯕꯤꯅ ꯀꯧꯔꯛꯈꯤ꯫ ꯕꯦꯅꯥꯎꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯥꯕꯜꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯉꯍꯥꯟꯈꯩ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ" ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯊꯥꯕꯜꯅ ꯈꯜꯂꯤ, ꯍꯟꯗꯛꯇꯤ ꯁꯣꯏꯗ꯭ꯔꯦꯍꯦ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯑꯁꯣꯝꯅ ꯅꯨꯃꯤꯠꯇꯨꯃ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯒ ꯕꯦꯅꯥꯎꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯥꯕꯜꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯥꯕꯜꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯕꯦꯅꯥꯎꯕꯤꯅ ꯃꯍꯥꯛꯄꯨ ꯌꯥꯕꯤꯔꯛꯂꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯝꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯥꯏꯗꯤ ꯑꯗꯨ ꯄꯤꯊꯣꯔꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯂꯣꯌꯥꯅ "ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯔꯣꯏ, ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯆꯠꯈꯤꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯔꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯅ ꯂꯥꯏꯗꯤ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯍꯦꯛ ꯍꯦꯛ ꯀꯧꯍꯜꯂꯨ, ꯑꯗꯨꯝꯅ ꯆꯍꯤ 2 ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯣꯔꯛꯀꯗꯕꯅꯤꯀꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯊꯥꯕꯜꯒ ꯀꯥꯏꯅꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯕꯦꯅꯥꯎꯕꯤꯗꯨ ꯊꯥꯕꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ, ꯆꯦꯜꯂꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯊꯥꯕꯜꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯕ ꯃꯇꯨꯡ ꯕꯦꯅꯥꯎꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯊꯥꯕꯜꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯐꯥꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯕꯦꯅꯥꯎꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯅ ꯃꯈꯣꯏꯒ ꯍꯥꯟꯅ ꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯄꯗ ꯕꯦꯅꯥꯎꯕꯤꯁꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯈꯪꯁꯥꯎ ꯁꯥꯎꯕ, ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯊꯣꯛꯄ, ꯃꯃꯥꯟꯅꯕꯤꯒꯤꯗ ꯂꯩꯊꯣꯛꯄ ꯀꯌꯥ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯅ ꯃꯥꯒꯤ ꯂꯥꯏꯗꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯛ ꯍꯦꯛ ꯀꯧꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯅ ꯈꯜꯂꯤ, ꯃꯁꯥꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯅꯨꯄꯤꯁꯤ ꯂꯩꯋꯥꯅ ꯐꯥꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤ, ꯃꯁꯤꯒꯤ ꯐꯠꯇꯕ ꯐꯜ ꯑꯃꯗꯤ ꯑꯩꯒꯤ ꯏꯊꯛꯇ ꯁꯣꯏꯗꯅ ꯅꯟꯊꯔꯛꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯖꯔꯕꯁꯨ ꯃꯍꯥꯛ ꯂꯥꯏꯗꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯊꯥꯕꯜꯅ ꯂꯩꯃꯤꯟꯅꯔꯛꯄ ꯆꯍꯤ 1 ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯖꯔꯤ꯫ ꯑꯗꯨꯒ ꯕꯦꯅꯥꯎꯕꯤꯒꯤ ꯑꯍꯜ ꯂꯃꯟꯅꯁꯨ ꯃꯍꯥꯛꯄꯨ ꯂꯧꯈꯠꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯊꯥꯕꯜ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯥꯏꯕ ꯂꯣꯌꯥ ꯑꯃꯗꯤ ꯊꯥꯕꯜꯅ ꯄꯤꯅꯈꯤꯕ ꯂꯥꯏꯗꯤ ꯑꯗꯨ ꯈꯨꯠꯁꯤꯟꯅꯕꯒꯤ ꯆꯍꯤ ꯑꯗꯨ ꯁꯨꯔꯛꯂꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯊꯥꯕꯜꯗꯨ ꯐꯖꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯂꯥꯏꯗꯤ ꯑꯗꯨ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯄꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯌꯨꯝ ꯑꯗꯨ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯂꯣꯌꯥꯕꯨ ꯀꯧꯈꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯂꯒ "ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ" ꯍꯥꯏꯅ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯅ "ꯑꯕꯣꯛ, ꯑꯩ ꯊꯥꯕꯜꯅꯦ, ꯏꯄꯨꯗꯤ" ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯂꯣꯌꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯞꯄꯒ "ꯏꯕꯨꯡꯉꯣ, ꯅꯄꯨꯗꯤ ꯂꯩꯈꯤꯗꯕ ꯊꯥ 3 ꯍꯦꯜꯂꯛꯂꯦꯅꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯜ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯂꯥꯏꯗꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ, ꯀꯅꯥꯗ ꯁꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯂꯣꯌꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯨꯕꯗ ꯃꯍꯥꯛꯇꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯪꯗꯦ, ꯑꯗꯨꯅ "ꯅꯪꯒꯤꯗ ꯑꯗꯨꯝ ꯊꯝꯃꯣ" ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯕꯜꯁꯨ ꯎꯄꯥꯏ ꯂꯩꯇ ꯂꯥꯏꯗꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯍꯥꯞꯄ ꯂꯥꯏꯔꯤꯛꯀꯤ ꯇꯔꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯈꯥꯗ ꯂꯥꯏꯙꯤꯒꯤ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯊꯝꯂꯒ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯅꯟꯁꯤꯜꯂꯒ ꯊꯝꯈꯤ꯫ ꯑꯗꯨꯒ ꯇꯔꯪ ꯑꯗꯨꯕꯨ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫